Tha asigi nipanda Assam Rifles na palelgi laimanai chingzinda nomaina kapada leikhidraba salungfam maning lekaidagi soibam nanau chahi kuntra tareki thawai yaudraba hakchang miyamna JNM's ki mortigi lauduna aroiba mathau mangam pangthokri. Assam Rifles na chathakhiba tamthiba thawung adugi mayokta semkhiba JSC against the brutal killing of Soibam Nanau Singh by 26 sector Assam Rifles na ngarang nungthil miyamga loinana mortagi puduna lakbada National Highway 102 da lambigi nakiyata miyamna ngaiduna leinakhi amadi nanaugi thawai yaudraba hakchangda leisu katuna ikai khumnaba utkhi Wangzing kaithildagi mahaki pongnafam lamdam salungfam phawbagi lambidasu miyamna thokna raktuna lei katki salungfamgi mafam khuding koina chatuna athoba nanau miram lendagi amuk halakho haiba kholau lauke Laikhidraba Soibam Nanaugi JAC asina ngarang Chief Minister N Birenga unaraba matung JAC na thamkhiba demand sing misi asiga mari leinana judicial inquiry toba manipurdagi AR lauthokba thodok aduda chenaba AR personal sing cherak piba Laikhidraba Jiten gi imungi miyoida thabak ama piba haiba sing asida Chief Minister na thasaba pirakpa amadi lupa lakh tara gi ex gratia su pigani haiba na chingbada yanabadagi Jiten gi asiba hakchang lauduna mathau mangam Pangthokpani hairi Ningsting bayabadi palelda Assam Rifles amasung miyamga muknaba aduda 26 hectare Assam Rifles ki personal singna kablakba nongmai maruna nanaugi makokta aduga Jitengina managalda pankhebani Jitena thodok thokfam adumaktada leikhidabani nanauna rimsta pukatlaba matung operation tawbal loirakpada laikanaba ngamdana leikhidabani